ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇ꯭ꯔꯥꯏꯕ 35 ꯐꯖꯅ ꯏꯪꯅ ꯆꯤꯡꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯖꯁꯨ ꯂꯥꯛꯏ ꯂꯩꯁꯨ ꯂꯩꯃꯤꯟꯅꯔꯤ ꯂꯩꯁꯨ ꯂꯩꯃꯤꯟꯅꯒꯅꯤ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯔ ꯈꯟꯗꯣꯛꯄ ꯍꯥꯏꯅ ꯇꯧꯅꯕꯗꯒꯤ ꯋꯥꯊꯣꯛ ꯂꯥꯛꯊꯣꯛꯇꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯌꯥꯝꯕ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯑꯁꯥꯝꯗ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤꯡꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯛꯄ ꯑꯗꯩ ꯃꯣꯏꯗ NRCꯒꯤ ꯆꯠꯅꯅꯕꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯈꯣꯏꯅꯁꯨ ꯆꯤꯡꯅꯕꯗꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯞꯅ ꯑꯃꯃꯝ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒꯁ ꯑꯗꯒꯤ ꯄꯣꯄꯤꯅꯆꯤꯡꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯈꯤꯇꯪ ꯆꯦꯛ ꯇꯧꯁꯦꯅ ꯍꯧꯕꯅꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯝ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯐꯖꯅ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯔꯨꯜꯁ ꯔꯤꯒꯨꯂꯦꯁꯟ ꯐꯖꯅ ꯁꯦꯝꯃꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯃꯁꯤ ꯇꯧꯔꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯀꯔꯞꯁꯟ ꯇꯧꯔꯒ ꯑꯗꯒꯤ ꯄꯤꯕ ꯌꯥꯔꯣꯏꯗꯕꯗ ꯄꯤꯔꯝꯕ ꯄꯤꯒꯗꯕꯗ ꯄꯤꯔꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯃꯃꯥꯡꯗ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ 16/8/2024ꯗ ꯑꯩꯈꯣꯏ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ 30/7/2024ꯗ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯃꯁꯨ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯇꯧꯕꯁꯤꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯔꯤꯛ 30ꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁ ꯑꯃ ꯐꯪꯕ ꯌꯥꯝ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁ ꯑꯃ ꯐꯪꯕꯗꯒꯤ ꯁꯝ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯕꯦꯀꯔꯤ ꯁꯥꯕꯒꯤ ꯃꯐꯝ ꯈꯔꯗ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯒ ꯂꯩꯔꯦ ꯗꯨꯀꯥꯟ ꯇꯧꯔꯒ ꯂꯩꯔꯦꯅ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯀꯥꯟꯗ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯦꯜ ꯇꯤꯝ ꯇꯧꯔꯒ ꯆꯦꯛ ꯇꯧꯍꯟꯕꯅꯤ ꯃꯗꯨꯒꯤ ꯆꯦꯛ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯃꯤ 15 ꯁꯤ ꯑꯩꯈꯣꯏ ꯕꯦꯀꯔꯤ ꯁꯥꯕꯒꯤꯅꯦꯅ ꯇꯧꯔꯒ ꯀꯩꯅꯣꯁꯤ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ILP ꯀꯥꯔꯗ ꯄꯥꯁꯁꯤ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯕꯦꯀꯔꯤ ꯁꯥꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯨꯜꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯔꯨꯜꯁꯤꯗꯩꯗ ꯋꯥꯀꯔꯁ ꯌꯥꯎꯏ ꯋꯥꯀꯔꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯑꯣꯔ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯃꯗꯨꯗꯩꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯀꯔ ꯍꯥꯏꯕ ꯑꯗꯨ ꯃꯗꯨ ꯃꯣꯏꯅ ꯁꯣꯝꯗ ꯑꯗꯨꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯀꯔꯁꯤꯁꯨ ꯗꯣꯁ ꯄꯔꯃꯤꯅꯦꯟ citizen of Manipur, permanent residents of Manipur duna sponsor tawraga tawgdaba oiba yam fajana detail iribane ina hairibasi moi tawrakan mioi 18 kano thawsarake ko mioi 16 mioi 18 da tawramba 18 sigi manungda akhoi regular permit labor permit lairi regular oina thahungi changba yaba aduga muk thokiba adugumasu moi ahumari miyar me dudi hona detail se oina pijarage ana sede moisi ari kunthada koina mayang Imphal Bengun gi sida haiba LP gi check si tawbani police na tawkan masida mi 18 ni ꯑꯩꯈꯣꯏꯅ ꯐꯪꯕꯁꯤ ꯃꯣꯏꯁꯤ ꯑꯁꯥꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯙꯥꯔ ꯄꯥꯏꯔꯝꯃꯦ ꯑꯁꯥꯝꯒꯤ ꯑꯗꯣ ꯑꯁꯥꯝꯒꯤ ꯑꯩ ꯃꯈꯥ ꯂꯥꯛꯆꯒꯦ ꯑꯁꯥꯝꯒꯤ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯄꯥꯔꯃꯤꯠ 2019ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤ ꯂꯦꯕꯔ ꯄꯥꯔꯃꯤꯠꯁꯤ is issued for a specific period of time or to a group of laborers or individual labor brought by any contractor or firm or company or individual engaging them for construction work si khataneba akhoi da sanarisi ado sigi wangmada tawramba haiba tare tawrambadagi akhoi thigalaba matung da moisi akhoi officer ma
ꯂꯥꯟꯅ ꯆꯦꯛꯁꯤꯟꯗꯅ ꯃꯁꯤ ꯇꯧꯔꯝꯕꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯩꯈꯣꯏ ꯔꯦꯚꯤꯅ꯭ꯌू ꯗꯤꯄꯥꯔꯠꯃꯦꯟꯒꯤ SDCꯅꯤ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯈꯤꯕꯗꯨꯅꯦ ꯉꯁꯤ ꯇꯧꯔꯤꯁꯤꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯃ ꯁꯣꯏꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯑꯃ ꯁꯣꯏꯕꯗꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯃꯥꯡꯂꯣꯝꯒꯤ ꯃꯦꯜꯂꯤꯉꯩꯗ ꯃꯅꯤꯡꯂꯣꯝꯗꯩꯅꯦꯕ ꯄꯨꯂꯞ ꯑꯃꯨꯛ ꯆꯪꯉꯒ ꯁꯤ ꯇꯧꯔꯤꯕꯁꯦ ꯂꯩꯕꯥꯛꯁꯤ ꯁꯥꯁꯟꯁꯤ ꯑꯩꯈꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯤꯟꯁꯤꯌरिꯇꯤ ꯑꯃꯈꯛ elected membersinggi marakta koi unity ama darkar lei adi government officials singi marak sida koi sincerity ama darkar lei ownership yauna thabak tawba olaibak se khoi gini koi lamdam se lebiri ba maitai khangde maitai pangal khangde adagi thadau khangde paiti khangde tangkhul khangde mao khangde maram khangde jelerong khangde ai khoi gi lamni aduna ai khoi se ownership ama khoi ma puni kanana mitomna marne khoi ma sikari gino missing yam jeda bai koi even asam bau do ji thatar ni eba sugumba infiltrator Bangladesh ki kari digi la khumen Tripura da ka to nungti ki phai ba Tripura ki border lanse la koi phai Assam ki border lanse la koi phai mayam hen ubirong gani ada ai khoi si da di khoi di isorna sanbi dana center ki leaders na khoi bu ai khoi ki uniqueness khoi ki machine yam jada bai khoi ki mongoloid stroke si khoi ki si ura ka da moi si di protector ga preserve ga thamga da adugumba community ni moi si machine su yam den to kan inner family pirakhin ba Bila iba innerline permit tu sih naga dapat implement aku dapat ikut na hura lana semai tahu kamai tahu ni, lepas kamai tahu kita apa? Aduh sedai dah koi elected members singsu, walau bino, lepas ki uji koi lepas samisa sih, koi concentrate tu mina sih, kalam bang amri yang sih, aku ki society aku ki ngasi mirol sih, nakal kaya tadi pura iba mayam sih, aku ki kalam bang amri hanam yang sih, aduh kata aku ki manung dia anak dapat kau nak tahu sih, aduh hujik leher mi iba mayam sih yang dia bang saya aduna sigi mi akoina fazana identify tawre identify tawre matung deida akoi moisi gari tawr kan koi Assam da hojik ngasi ayuk tagi noi photo do pora bro si pora no ngasi si moisi akoi loina tawrga niom kaina moi gidi amarom da harka Moisi karai Assamgi citizen orang bayar, Bangladesh citizen orang bayar, matu Assamna yang jelas sunu. Aku gini, aku saya permit piramid betul sulale, piramid bekang betul sulale, aduga matu ki moi gini tu orang na bu maran boleh nama jadi buku, adu bu rules na norm sehingga ada mana moi dia tintu oga ngasi yang pada jadi bami oguni, aduga Assamgi silsilah ki policing da sinaraga moi ki hoyar batu moi Assam government da koi handover tahu. Sumaina, aina ngasi sigi mani lena nai kanu ani da koi gari mani tata, adu ki tata ani orang kama sado, ani gitu orang moi punna, akoi government na orang kan tintuan gitu ni, adu ka ayo orang kan moi ki polbili sanggo menga koi ka tintuan kini tahu betul ni, aina mayam da apel tahu ni besi, koi ki hana degi lejar iba, saya tampak tahara kan maroina, akoi jalan lay, maitai, ada ki akoi maitai panggal. Masih aku ina kerap koi mayam sih kita unite betai, sincere koi ina betai koi masih, aku isi di missing yam jadi ko, aku isi macam ina koi isi itu belaga di kamai tu begitu, pau pina, laksana lesion no, niong ini macam ina innerline permit na muda permit pilih, labor ki koi ina lakui ay, ada ki koi temporary koi ina koi lakui ay, tourist ki lakui ay, anything lakui ay, adu kaya deh, but malam saat na, si leher misi kun merekta leher mia, kun merekta lesion, leher, kaya nuama kak, adu na masih ki posa ina apel tahu ni si Manipur da leriba both hill and valley indigenous aduga mahoro ni gile minna ko sinau sing tampak na moi leire maitai pangal leire tribal gi jalairong gi degi tangkul gi sinau sing leire sing dana amuk paiti mar adagi kano si ko gi wifi mayam ma leire thado tangkul mau paumai leiriba jalairong si mayam sina thamoi sengna ayagi area da ayagi kunda ayagi jurisdiction da ai khoi na taba maram za da mi sing se pusal laga thambi ga nu si mai mayam da apil tawni ji ma ai khoi district khar da thoiba illegal immigrants ki poche aduni sumna pusal laga thangna raga sana bani na la ki badagi sang ki badagi sum ta sang ga adagi ne khun mayam he galak na ji wa tho weris same thing akoi tampak se su oira ku ya bagi madugi akibale aduna hairo posai once again Manipur ki miyam adu maroina akoi ki implementing agency sing
ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯁꯔꯚꯤꯁ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯣ ꯁꯔꯚꯤꯁꯁꯦ ꯑꯩꯈꯣꯏꯁꯨ ꯁꯁꯄꯦꯟ ꯇꯧꯕ ꯒꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯥꯏ ꯅꯨꯡꯉꯥꯏꯇꯦ ꯕꯠ ꯅꯪ ꯑꯃ ꯑꯩ ꯑꯃ ꯃꯥꯡꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯀꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯖꯥꯇꯤ ꯀꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯅꯪ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯖꯥꯇꯤꯒꯤ ꯀꯟꯅꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝꯕ ꯌꯥꯗꯦꯅ ꯂꯧꯔꯛꯄ ꯁ꯭ꯇꯦꯞꯅꯤ ꯁꯁꯄꯦꯟ ꯇꯧꯔꯛꯏꯕ ꯈꯣꯠꯂꯛꯏꯕꯁꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯛꯏꯕ ꯑꯥꯎꯠꯀꯝ ꯃꯌꯥꯝꯁꯦ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯂꯣꯏꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯝꯕꯅꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯃꯣꯏ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯂꯣꯏꯅ ꯁꯦꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯃ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩ ꯃꯗꯨ ꯏꯟꯐꯣꯔꯁ ꯇꯧꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ irrespective of Hill and Valley ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤꯗ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯕ ꯑꯦꯅꯤ ꯔꯨꯜꯁꯀꯤ ꯃꯌꯥꯝꯗ ꯑꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯗꯥꯎꯠ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯈ꯭ꯔꯦ ꯍꯣꯝꯒꯤꯗ ꯃꯥꯅ ꯑꯣꯚꯔꯍꯣꯜ ꯁꯨꯄꯔꯚꯤꯖꯟ ꯇꯧꯔꯀꯥꯟꯗ ꯑꯦꯅꯤ ꯀ꯭ꯂꯦꯔꯤꯇꯤ ꯁꯄꯣꯁ ꯍꯥꯏꯔꯕꯗ ꯂꯦꯕꯔꯒꯤꯁꯤ ꯄꯔꯃꯅꯦꯟ ꯔꯦꯁꯤꯗꯦꯟꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯑꯏꯕꯁꯤ ꯑꯣꯏꯅ ꯍꯪꯉꯛꯑꯀꯥꯟꯗ ꯃꯗꯨꯗꯒꯤ ꯀ꯭ꯂꯦꯔꯤꯇꯤ ꯂꯧꯔꯒ ꯃꯣꯏꯅ ꯄꯤꯒꯅꯅꯕ ꯍꯥꯏꯗꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯏꯚꯟ ꯐꯦꯁ ꯔꯦꯀꯣꯛꯅꯤꯁꯟꯒꯤ ꯀꯦꯃꯦꯔꯥ ꯌꯥꯎꯕ ꯒꯥꯔꯤ ꯐꯥꯎꯕ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯏꯔꯥꯡꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯦꯛꯇ ꯐ꯭ꯔꯤ ꯊꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯑꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯝꯇ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯇꯝꯄꯥꯛꯇꯅ ꯌꯥꯝ ꯍꯟꯅ ꯔꯤꯄꯤꯠ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯇꯝꯄꯥꯛꯇꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯖꯦꯂꯦꯔꯣꯡ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯆꯤꯡꯗꯅ ꯃꯔꯨꯑꯣꯏꯅ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯊꯥꯗꯧꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯏꯇꯦꯒꯤ ꯂꯩꯔꯤꯕ ꯃꯥꯔꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯁꯣꯝ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥ ꯃꯥꯎ ꯄꯥꯎꯃꯩ ꯇꯥꯡꯈꯨꯜ ꯑꯗꯒꯤ ꯂꯦꯡꯃꯩ ꯑꯗꯒꯤ ꯈꯥꯏꯃꯩ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯄꯥꯟꯗꯒꯤ ꯃꯤ ꯇꯣꯞ ꯆꯪꯉꯛꯄꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯅꯍꯥꯟꯃꯛꯇꯗ ꯑꯁꯥꯝꯗꯒꯤ ꯀꯥꯔꯕꯤ ꯑꯥꯂꯣꯡꯒꯤ ꯃꯣꯏ ꯂꯤꯁꯤꯡꯃꯨꯛ ꯀꯥꯔꯕꯤ ꯑꯥꯂꯣꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯑꯦ ꯊꯨꯒꯥꯏꯕꯒꯤ ꯄꯣꯠ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯤꯇꯦꯜ ꯂꯧꯔꯦ ꯑꯗꯨ ꯃꯣꯏꯗꯨ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯂꯧꯔꯒ ꯍꯪꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯂꯩꯅꯤ ꯍꯥꯏ ꯀꯔꯤꯗꯅꯦ ꯑꯩꯈꯣꯏ ꯀꯟꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯍꯜꯂꯤ ꯑꯗꯨ ꯋꯦꯌꯔ ꯑꯕꯥꯎꯠ ꯃꯣꯏꯁꯤ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯃꯒꯗꯤ ꯁꯦ 1961 ꯃꯃꯥꯡꯗꯒꯤ ꯁꯤꯗ ꯁꯦꯇꯜ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯦꯁ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯊꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯐꯥꯎ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯇꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯂꯨꯞ 34 ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯂꯩꯃꯤꯟꯅꯔꯛꯏꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯈꯤꯇꯪ ꯁꯤꯟꯁꯔ ꯑꯣꯏꯅꯁꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ